Image Paodam miyeng tabiriba singbo Surbala na khurumjari ngasi maruiba pau pijari. National Education Policy 2020 implement tawba amadi masina awang nungpok lamdamgi impact haibasida academic discourse ma pangthokre. Nisa laitaba district ohelasi haibagi campaign Deputy Commissioner Thawal N Banana lamthakre. Loinana Prime Minister Narendra Modi na Ayurveda Institute ani lebak miyamda kathokre. Paumacha khaina pijari. Democratic Students Alliance of Manipur Desamna Sinduna National Education Policy 2020 gi implement tawba amadi masina awang nungpok lamdamgi impact haibasida ngasi academic discourse ama babu parada laiba Council of Higher Secondary Education gi conference hall da pangthokre. Thoromadu council gi chairman Dr. Lamabam Mahendrana moderator oikhibaga loinana tungan ba resource person kayana hiram kayada wangangki. Thoromdu Desamgi Education and Academic Affairs Secretary Longjam Robin Phongdokhibada chahi asigi July kumapanda National Education Policy chatnari haina laukthokibadagi mahai masingi kanglonda achauba awonba mapuraklagani adubu masi ningthina chatnaba ngamdrabadi kanaba fagloi masina India gi awang nongpok lamdamda achauba ahongba ama puraklagani cultural identity bu karamba maikaida purakadagi haibadu ningthina mamutana nainaba changi implement tawbada achumba maikaida purakpa ngamhaudrabadi miga mimanaba ngamloi haiki. Discourse asida resource person oina China gi Sichuan University gi resource person scholar Kongzengbam Chinglen Khomba Lilong Haurai B College ki principal Dr. Wahajudi Sek MU gi Economic Department ki Senior Associate Professor Chinglen Maisnam Manipur Department ki Professor Thokjom Memcha Devina tungan bahiramda wangangki hairi. Bharat puning tamnabagi ihauda achauba thodang yakhibata natana Indian politics da achauba fida lawkhiba leibak segi ahanba Prime Minister Pandit Jawaharlal Nehru gi chama kunthamathoi suba mapok kumona lakpada lamdam segi miyam maruoina tungi yumbirel singda Manipur Pradesh Congress Committee gi President Moirangthem Okendro na yaipa paujal pirakli. Okendro gi paujal da Architect of Modern India haina singthanari baluchingba asina leibak segi economic, social amasung political reform sing puraknaba hotnabagi mathakta kumja lisingma chamapan yangkhaimanga ingda Children Film Society of India lingkhatuna pikliba angangsingi haisingba activities sing uthoknabagi mafam piki. Masigi mathakta prominent educational institutions sing AIMS, IIT, IIM na chingbasu lingkhatuna afaba mahiroi puthoknaba hotnabada achauba thodang lawkhiba luchingba asina laikhidaba numitpu angangsinggi numit haina ikai khunaba uttuna pangthoknari. Numit asibu masek mangal thokhanaba ekhoi punamakna thodang lawminasi hairi. Manipur Pradesh Congress Committee ki President M. Okendro na Diwali kumai lakpaga iroinana Manipur miyamda yaifa paujal supirakli mahaki paujal Diwali gi maingal asina fataba kayabu manghanduna mipam khuding hena nungaina lamdam ama purakpa oirasanu kumai asi lakpaga iroinana iramdam Manipur asidasu chakhotpagi lambida hena khumang choksinba nungsi chanana himminaba santi leiba amadi nungai yaifaba lamdam ama purakpa oirasanu haiki. Manipur da natana malemgi mafam ayambada COVID-19 pandemic lepa laitana sandorakliba sigi manung channa Kakching district asidasu laina laichat asi nomagi sandorakpa leptri haukiba pung kunmari asida Kakching district da general population dagi miyoi mari mapandagi halakba ama amadi police personnel ama puna miyoi masing taruk nauna COVID-19 positive oiba thengnaduna district sigi COVID-19 confirm case changwa humputara manga sukre. Hauzik faubada district segi miyoi mari laina asina sihankre containment zone mafam ahum lairi Kakching da hangliba covid care center da miyoi nifumapan lairi atai CC singdana miyoi kuntramapan thamkre. Kakching district ke apunba miyoi lising mari changwa mariputara tarukna home quarantine tawbada miyoi lising ahum chatru yangkaimapan gi quarantine matam loikre hauzik miyoi chamapan kuntra tare na home quarantine tawduna lairi hairi.
Thawal Khetri Laikai Hairiba Laikai Sida Tamthiraba Laina Laichat COVID-19 na maram oiraga miyoi kaya narakpagi mathakta mishimina fawba yarokpadagi Laikai Sida Lairiba Club Amadi Mera Paibi Singa Kupna Khanaraba Matungda Handak Chahigi Hyangagi Nini Panba Numitki Ningol Chakauba Asi Numit Asida Pangtoktaba Haina Sekdo KRC YAU YBA Madi Khetri Laikai Women Development Association na Fundurakli Mitai Koigi Lai Haktaktagi Chatnaraklaba Fazaraba Chatnabi Asibu Thawai Usitabagi Wafam Laijade Tangai Fadana Laikai Sida Oirakliba Anabagi Fibam Asina Maram Oiraga Warep Asi Lauzabani Amadi Miyamnasu Mateng Pangbinaba Haina Sekdogi President Ningombam Borazauna Thoklapa Cherolna Phungdorakli Bharat Laingaki Ministry of Social Justice and Empowerment ki Pautak Matung Inna Thawal District ta Chathariba Nasa Mukta Bharat Campaign 2020-21 gi saruk ama oina district segi mafam sinthungna chatlaga miyamda paujal piba mobile van ani ngasi deputy commissioner Thawal N Bandanana lamthakre DC office Thawal dagi lamthakiba nisa leitaba district ohelasi haiba paujal puba mobile van lamthaba duga mari leinana warwal paummisingda pibada DC Bandanana hai nisa leitaba Thawal district lamdam amadi leiba oihannaba pandamda campaign asi Bharat Laingaki Pautak Matung Inna Chathabani. Ngasi lamthariba mobile van asina district asigi Kachin Koya Sinthungna Paujal Pigadawribani. Masida district asigi Miyam Singnasu Sahajok Pibiu Haina Miyamda Appeal Tawraki. Ngasigi mobile van lamthaba duda district social welfare officer Thawal A Kameshwar su saruk yaki bagaloinana campaign asida mahaksu saruk yaki. The Bharat ki campaign Thawal district is all across the district. Ngasidagi hawna khoigi mobile van gi through the awareness campaign ama hawjaragani aduna jaga sinda chalaga vans na publicity material toroga khoigi lairiba na samukta campaign in Thawal district se kamaina tawguni kana stakeholder no kari tawgodaba singno haibado khoina mafam da lepa ga khoina sandokani tab khoina tawjariba thabak seida praja miyam na tabiduna na samukta Bharat campaign da khoi Thawal district ki kaino se khoi contribution se fazara tawsi aduga Thawal district se na samukta uhenba honabada khoi praja gi maikai khudimakta gi sahajok pibiu haibuna singbagi appeal du district administration gi side Malemgi oina mipainingai oiraba paksanna sandorakliba coronavirus COVID-19 asidagi ngakthoknaba Manipur lengakna laukhatliba thabak asi peningai oidre aran ahui mayam ama yaurabra haibagi chengnaba miyamda chauna leire haina Sena Youth Trust SYT ki maikaidagi phungdurakli SYT ki publicity secretary Moirangthem Kapilna thadorokpa cherol amana hai laibak thibadagi handak chatliba tha segi nipanda laikai sidagi naurem ibomcha chahi humphumanga apokpa laikhidraba naurem lal hari kauba miyoi ama masa nungairakti haina kakching lamdongda leiba Jiban hospital da pukhatuna laying chathanaba honarubada COVID-19 positive oiramduna numit adumakta laikhidre adubu ngasi Paodam Manipur Laingaki COVID-19 Command Control Room dagi nutigi oina thokliba COVID-19 ge oiba update news asida ngasi fawbada hapidana leiri masina takpadi Manipur Laingakna phanakana hotnajarabasu manungda hotrong hona asoiba aran ahui kaya ama chauna leire haibasi masana takjaraba wafam ama oire masigi sumathakta laikhidraba naurem ibomcha chahi 35 ga imung manunggi miyoi ani numit aduda COVID-19 test tawbada positive oiramba thengnarakhi Mathangi numit November 8 dana miyoi manga amasung November 10 dana miyoi ama COVID-19 positive oiramba thengnarakhi. Laibak thiraba November 9 da COVID-19 na miyoi ama laikhidraba amasung miyoi ani amasu positive oiramba thengnarakkhrabasu district administration kakchingna containment zone ni haina lauthok bidaduna tumina laithoklaga numit marini chontharaga November 13 gi athengbada containment zone ni haina lauthoraki. Masida sunatana hairiba laikai simakta kakchinggi ahanba oina local oina COVID-19 naraba miyoi amasu chahi asigi August 18 da thengnaraki madusu containment zone ni haina fawba district administration kakchina lauthokpikhide makha tarakpada SYT na laingaki pukning chingsinjabadi kakching wairi senapati laikai dagi COVID-19 namaram oiraga laikhidraba naurem ibomcha chahi 35 apokpa laikhidraba naurem lalhari asi COVID-19 na laikhidraba miyoisingi manungda chalhanbigadabani COVID-19 command control room dagi thokpa COVID-19 gi update news da soidana yahonbigadabani
amasung district administration kakchingna COVID-19 dagi ngakthoknaba thabaksing lawkhatpagi manung channa containment zone lawthokpa matamda thabak thengthahanbiroidabani amasung containment zone singda lawkhatpa yaba thabaksing khudakta lawkhatpigadabani hainasu SYT na haijari hainasu phungdorakli SGH More amadi PHC More anina punna sinduna District Health Society Technopal gi midyeng makhada Fit Health Workers Campaign ngarang PHC More da pangthokre thoram aduda at DNO NCDCL Technopal Dr. H Manoranjan PHC More gi MO in charge Dr. KH Santi Kumar DPM Technopal L Jinita Tata Trust State Program Officer WMO State Program Coordinator NCDCL W Sairangba State Data In Charge NCDCL A Victor Singna Maru Eba Miyoy Sing Oiduna Pangthok Pathoram Aduda Technopal District Asegi Health Facility Punamakdagi Staff Yankai Marina Saruk Yaki Kakching District Police na Nisagi Mayogda Laukalak Pathabaki Manung Channa ngasi More rom dagi purakpa WY tablets kg ahum makhairom putuna lakpa nupi ani yauna miyoi ahum Kakching District ke commando OC Inspector MD Abbas Khan aluchingba team amana fare hairi faraba miyoi ahum adu Technopal District ke Molnoi village dagi hoinai chong baite mapuroiba Thangkholan baite chahi kulumdoi 8 Scotland 5 village dagi M Lamkhonai haukep apokpa ngamkhojang haukep chahi komanga amadi khullasidagi James ngaminsat apokpa Robert Saikhongam chahi kunithoni hiramasegi matangda police dagi fangba pawda akaknaba paw ama fangbadagi Kakching District ki SP Victoria Yengkhong ki miteng makhada Palen Laimanai Chingjin area da achat awok check tawringaida ngasi ayuk pung 10 rom tabada two-wheeler gari amada miyoi ahum tongduna laki hairiba miyoi ahum duna police laiba ubadagi chenaba hotnabadagi tanaduna makoi ahumak faki tungda nupi police yauna check tawruba matamda makoina lotna purakpa potlamsing adu fangba ngamkibani police na faraba miyoi ahumak makhataba logi oiba action lawkhatnaba fagatlaba potlamsing aduga konana mari lainaba police station da sinakre hairi Municipal Council singi makhada thabak suriba skill and unskilled labor singi Association All Manipur Ward Development Committee Skill and Unskilled Association na makoigi tha 15 ki pithoktana lairiba kusuman athubada pithokpiu haina press ki khuthangda mari lainaba department amadi minister yauna cherol pisin khraba phawbada positive oiba response amata laktabadagi haukiba October 19 dagi council ki thabak thoram khudingmak thingjinduna khongjang changsinki haina president ke H sa dagi cherol da hairi khongjang changsinba numit humni shuba matung October kontra mahut minister na wari sanasi haibadagi mahut minister ga wari sanabada makhoigi khusumal Manipur gi khwaidagi chawba ningol chakobagi mamangda pithokani haina thajaba piraktuna khongjang matam kharagi oina handoktuna lakhi ngahak ki mawongda angang macha thembagi matawgum themduna leire kusumal pithokpagi mami uraktabadagi khudaktagi council sing thingjinba yauna makhal kayagi khongjang changsinba haukhre hairi 26 Sector Assam Rifle ki Brigadier Ajay Ranana Moregi Nifumda Shuba Assam Rifle ki key location point ki complex manungda saba school amadi SBI ATM booth sangakre 26 Sector Assam Rifle Palengi Sector Commander Brigadier Ajay Rana amadi mahaki loinabi Assam Rifle Women Welfare Committee ki Zonal President Anju Rana anina Nifumda Shuba Assam Rifle ki key location point ki office complex manungda saba State Bank of India ki ATM booth Assam School Rifle Public School haunabi matung inna sangaduna nifumda shuba Assam Rifle ki Commandant Sumit Sutta kusnaki tungda tree plantation ki thoram se pangthoki Hianga yenini panba ningol chakauba 2020 na lakpada lamsang kendra segi manungda lairiba ningol oibi sing amadi Kanglaipa asida khundaminariba furup khudingmaki ningol punamaki mafamda LJP Manipur State Unit ki General Secretary su oiriba social worker khundrakpam kanba meitaina yaifa paujal pirakpaga loinana lamsam kendra gi manung chanba tendongyang da leiba mapuroiba kainakhrabi widow sing differently able person oiraba nama soiraba sing amadi maikai adomge ahal oiraba sing da mahaki maikai dagi ningol chakobaga mari leinana ngamjaba ningol khudul oina Manipur gi iyong da saba fi sing khudul tamkhre
ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯗꯨꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯟꯕ ꯅ ꯍꯥꯏꯈꯤꯕꯗ ꯋꯥꯔꯕ ꯃꯇꯝꯗ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯆꯥꯎꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯉꯝꯂꯤꯃꯈꯩ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯟꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ COVID-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯄꯤꯔꯛꯂꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯊꯝꯂꯤꯕ SOP ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛꯃꯤꯟꯅꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ COVID-19 ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯃꯣꯔꯦ ICP ꯕꯥꯏꯄꯥꯁ ꯔꯣꯗꯀꯤ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ JCB 5 ꯁꯤꯖꯤꯟꯅꯗꯨꯅ ꯏꯚꯤꯛꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯇꯦꯡꯅꯧꯄꯜ DC ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔ SP ꯇꯦꯡꯅꯧꯄꯜ TH Bikramjit ADC ꯃꯣꯔꯦ L Manikanta SDO ꯃꯣꯔꯦ I Dinesh Kumar ASP Ops ꯇꯦꯡꯅꯧꯄꯜ TH Krishnatombi ASP Ops ꯃꯣꯔꯦ M Amit ASP LO ꯃꯣꯔꯦ ꯁꯪꯕꯣꯏ ꯒꯥꯡꯇꯦ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯌꯥꯎꯈꯤ ꯉꯁꯤ ꯏꯚꯤꯛꯁꯟ ꯇꯧꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯀ꯭ꯂꯦ ꯈꯣꯡꯁꯥꯏ ꯑꯃꯗꯤ DIG ꯀꯕꯤꯞ ꯑꯅꯤꯅ ꯂꯥꯛꯇꯨꯅꯁꯨ ꯏꯚꯤꯛꯁꯟꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯣꯔꯦ ICP ꯕꯥꯏꯄꯥꯁ ꯔꯣꯗ ꯂꯦꯟ ꯑꯦꯟ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯍꯣꯜꯄꯥꯎ ꯕꯥꯏꯇꯦꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯇꯦꯡꯅꯧꯄꯜꯒꯤ DCꯅ NH 102ꯗꯒꯤ ICP ꯇꯥꯈꯤꯕ ꯕꯥꯏꯄꯥꯁ ꯔꯣꯗꯀꯤ ꯅꯥꯛꯌꯦꯠꯇ ꯇꯥꯕ ꯌꯨꯝꯁꯤꯡ ꯏꯚꯤꯛꯁꯟ ꯇꯧꯅꯕ ꯂꯥꯛꯄꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯙꯔꯅꯥ ꯑꯃꯗꯤ ꯁꯦꯃꯤ ꯅꯠ ꯄ꯭ꯔꯣꯇꯦꯁꯠꯅꯆꯤꯡꯕꯁꯤꯡ ꯆꯠꯊꯔꯕꯁꯨ DCꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗꯅ ꯏꯚꯤꯛꯁꯟ ꯆꯠꯊꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ ꯏꯚꯤꯛꯁꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯏꯈ꯭ꯔꯕ ꯌꯨꯝ ꯀꯌꯥꯒꯤ ꯃꯤꯌꯥꯝ ꯍꯧꯖꯤꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯇ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯐꯣꯡꯗꯣꯛꯂꯛꯂꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ICP ꯕꯥꯏꯄꯥꯁ ꯔꯣꯗꯀꯤ ꯅꯥꯛꯌꯦꯠꯇ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯁꯔꯚꯦ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛꯁꯤ ꯃꯥꯅ ꯁꯤꯊꯣꯛꯄ ꯌꯨꯝꯁꯤꯡꯁꯤ ꯃꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯖꯒꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ BJP ꯁꯤꯡꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯔꯥꯡ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯗꯒꯤ ꯋꯥꯔꯗ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠ ꯑꯅꯤ ꯂꯧꯅꯕ ꯊꯣꯔꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯀꯛꯆꯤꯡ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯍꯟꯕ ꯂꯨꯞꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯑꯗꯨꯕꯨ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯔꯛꯄꯗ ꯑꯉꯛꯄ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯍꯥꯏꯅ KKCLꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯗ ꯃꯅꯤꯄꯨꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯦꯛ 2010 ꯃꯅꯤꯄꯨꯔ ꯑꯦꯛ ꯅꯝꯕꯔ 70 of 2010 ꯍꯧꯈꯤꯕ ꯆꯍꯤ 2010ꯒꯤ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯒꯦꯖꯦꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯗ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯗ ꯀꯥꯎꯟꯁꯤꯂꯔ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔ 2 ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯗꯒꯤ ꯃꯦꯝꯕꯔ ꯍꯥꯞꯇꯨꯅ ꯋꯥꯔꯗ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯁꯦꯝꯅꯕ ꯈꯪꯍꯟꯈ꯭ꯔꯕꯁꯨ 5ꯔꯛ ꯁꯨꯕ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯒꯤ ꯃꯤꯈꯜ ꯃꯇꯨꯡꯗꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯅ ꯈꯜꯂꯒ ꯍꯥꯞꯄꯤꯒꯗꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯃꯦꯝꯕꯔ 2 ꯑꯁꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ 4.5 ꯑꯁꯤ ꯍꯥꯞꯄꯤꯗꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ 7ꯂꯛ ꯁꯨꯕ ꯇꯥꯝ ꯑꯁꯤꯒꯤ ꯀꯦꯂꯦꯟꯗꯔ ꯃꯇꯝ ꯂꯣꯏꯔꯝꯗꯥꯏꯗ ꯅꯣꯃꯤꯅꯤ 2 ꯑꯁꯤ ꯂꯧꯅꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯍꯛ ꯅꯝꯁꯤꯟꯗꯨꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛꯅ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯁꯥꯔꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯁꯦꯡꯅ ꯆꯃꯝꯅꯕ ꯄꯣꯛꯏ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯂꯩꯉꯥꯛꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯁꯤꯗ KKCLꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯉꯁꯤ 5ꯔꯛ ꯁꯨꯕ ꯑꯌꯨꯔꯚꯦꯗꯥ ꯗꯦꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯌꯨꯔꯚꯦꯗꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ 2 ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯀꯠꯊꯣꯛꯈꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ 2 ꯑꯗꯨꯗꯤ ꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯤꯆꯤꯡ ꯑꯦꯟड ꯔꯤꯁꯔꯆ ꯏꯟ ꯑꯌꯨꯔꯚꯦꯗꯥ ITRA ꯖꯥꯝꯅꯒꯔ ꯑꯃꯁꯨꯡ ꯗ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯌꯨꯔꯚꯦꯗꯥ NIA ꯖꯥꯏꯄꯨꯔꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯌꯨꯔꯚꯦꯗꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯒꯤ ꯃꯔꯛꯇ 2 ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯑꯌꯨꯔꯚꯦꯗꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯦꯛ ꯑꯃꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯤꯆꯤꯡ ꯑꯦꯟड ꯔꯤꯁꯔꯆ ꯏꯟ ꯑꯌꯨꯔꯚꯦꯗꯥꯕꯨ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯅꯦꯁꯅꯦꯜ ꯏꯝꯄꯣꯔꯇꯦꯟꯁ INI ꯑꯣꯏꯅ ꯁꯛꯈꯪꯈꯤ ꯃꯇꯨꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯠ ꯀꯝꯃꯤꯁꯟꯅ
यूनिवर्सिटी ओइना सकंकी आयुर्वेदा डे असि इंग्लिश अंगनी तरा तरुक्तगी मिनिस्ट्री ऑफ आयुषना पांगथोक्तुना लाखिबनी ngasi thorum aduda Rajasthan ki governor Karras Mishra, Gujarat ki governor Acharya Devarat, Gujarat ki chief minister Vijay Rupani amasung Rajasthan ki Ashok Gehlot loinana MOS independent judge Shripad Nayak su saruk yaki ngasi ki thorum ka mari lainana World Health Organization ki director general Dr. Tedros Adhanom Ghebreyesus na video message amatharaki message aduda PM Modi na Ayushman Bharat ki makada traditional medicine bu malem pumbagi oina pukhatna ba hotna riba adubu thagat pafongduragli traditional medicine ge oina India bu global center oina khanbirak ki bagi damaksu PM Modi na WHO amasung DG bu thagat pafongdoki Ayurveda gi kanabasi hawjik khangbagi mathau tare haiba wafamsu PM Modi na phongdoki Jammu amasung Kashmir gi Kamalkot sector da line of control gi paringda Pakistan na nongmai kapsalakpagi thaudokta micham ama sire amana asopa nangkre Kamalkot natana Bandipora district ki Gurez sector gi Ismak amasung Kupwara district ki Keran sector da su Pakistan na ceasefire thugaiduna nongmai kapsalakki hairi defense ki wangangloi amana haikibada Keran sector gi LOC paringda naronda changlakna bahona rakhiba singi thawang mai pakhan kidre North Kashmir ki Kupwara district ki Keran sector da naronda mi changlakadaba thawang adu aikhoi gi lanmi kupna senabadagi khangbangam ki thawang adu mai pakhan kidre amadi Pakistan ceasefire thugaiduna nongmai kapsalakpa duda Indian army gi maikaidagi su khut handuna nongmai kapnabagi thawdokta Pakistan Army Special Service Group Commando sing yauna yamdrabada Pakistan Army Nipalom hatkre haina army gi source man hairi Japanese astrophysicist English ani gi physics da Nobel Prize fangkiba Masatoshi Koshiba laikidre mahak masagi chahi marifutaramari shukre University of Tokyo gi sangnaraba professor ama oiramba Koshiba Tokyo Hospital da ngarang sago senumita laikidabani hairi aroibada maroiba pau amuhana pijari National Education Policy 2020 implement tawba amadi masina awang nungpok lamdamgi impact haibasida academic discourse mapangthokre Nisa laitaba district ohelasi haibagi campaign deputy commissioner Thawbal N Banana lamthakre Loinana Prime Minister Narendra Modi na Ayurveda Institute ani lebak miyamda kathokre Ngasigidamakta di Paodam matang sida loijare miyeng tabiribasingbo amuka na kurumjari